ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯣꯟꯊꯣꯛꯇꯕꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯂꯧꯕꯤꯔꯁꯤ ꯂꯣꯟꯊꯣꯛꯇꯕꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯄꯟꯆꯥꯂꯥ ꯀꯧꯕ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯒꯖꯤ ꯀꯧꯏ꯫ ꯃꯍꯥꯛ ꯊꯧꯅꯥ ꯐꯕ ꯑꯆꯨꯝꯕ ꯄꯥꯝꯕ ꯅꯤꯡꯊꯧꯅꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯨꯝꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯜꯂꯤ꯫ ꯄꯟꯆꯥꯂꯥ ꯂꯩꯕꯥꯛꯇ ꯍꯨꯔꯥꯟꯕ ꯂꯩꯍꯟꯗꯦ, ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯂꯩꯍꯟꯗꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯑꯀꯟꯕ ꯋꯥꯌꯦꯜ ꯆꯩꯔꯥꯛꯇ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯅꯩ꯫ ꯅꯣꯡꯃ ꯒꯖꯤ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯍꯦꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏ: "ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯇꯥꯡꯅ ꯐꯪꯖꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯇꯝꯍꯟꯕ ꯌꯥꯔꯦ꯫ ꯀꯇꯤꯁꯥꯂꯥ ꯀꯧꯕ ꯑꯥꯁ꯭ꯔꯝꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯁꯤ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯗꯨꯅ ꯄꯟꯆꯥꯂꯥ ꯂꯩꯕꯥꯛꯇ ꯄꯥꯜꯂꯤꯕ ꯑꯁꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯍꯩꯍꯧꯕ ꯑꯁꯤꯅꯅꯤ꯫ ꯂꯥꯏꯔꯤꯛ ꯍꯩꯕꯅ ꯃꯤ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕ ꯏꯆꯥꯁꯦ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯍꯩꯍꯟꯗ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯃꯥꯟꯅꯕ ꯅꯤꯡꯊꯧꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯟꯊꯅ ꯌꯦꯡꯂꯛꯀꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕꯗꯒꯤ ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯍꯧꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯩꯁꯥ ꯂꯥꯡꯒꯅꯤ, ꯄ꯭ꯔꯖꯥ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛꯇꯤ ꯄꯤꯛꯂꯤꯕ ꯏꯆꯥꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯑꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯍꯧꯅꯕ ꯐꯖꯅ ꯁꯦꯝꯁꯤ"꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯔꯥꯅꯤ ꯍꯦꯅꯥꯅ ꯃꯆꯥꯅꯨꯄꯥ ꯁꯤꯇꯝꯕꯨ ꯀꯇꯤꯁꯥꯂꯥ ꯑꯥꯁ꯭ꯔꯝꯗ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯍꯧꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯝ ꯌꯥꯝꯅ ꯁꯤꯡꯕ ꯑꯉꯥꯡꯅꯤ꯫ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯃꯤ, ꯑꯣꯖꯥꯅ ꯇꯥꯛꯂꯤꯕ ꯄꯥꯔꯥꯗꯨ ꯃꯨꯟꯅ ꯇꯥꯏ꯫ ꯍꯩꯇꯕ ꯈꯪꯗꯕ ꯌꯥꯎꯔꯕꯁꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯗ ꯍꯦꯛꯇ ꯍꯪꯏ꯫ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯍꯩꯍꯧꯅꯕ ꯍꯣꯠꯅꯕꯗ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯝ ꯏꯀꯥꯏꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯈꯤ꯫ ꯇꯁꯦꯡꯅꯃꯛ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯏꯀꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯗꯕꯕꯨ ꯑꯈꯪꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯍꯩꯇ꯭ꯔꯕꯗꯤ ꯈꯪꯗ꯭ꯔꯕꯗꯤ ꯑꯣꯖꯥꯗ ꯇꯥꯛꯄꯤꯅꯕ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯣꯖꯥꯅ ꯂꯩꯔꯤꯕꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯅꯕ ꯂꯩꯔꯤꯕꯅꯤ꯫ ꯍꯩꯅꯕ ꯈꯪꯅꯕ ꯑꯣꯖꯥꯗ ꯇꯥꯛꯄꯤꯌꯨ ꯇꯝꯕꯤꯌꯨ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯏꯀꯥꯏꯔꯨꯒꯗꯒꯦ? ꯈꯪꯅꯕ ꯍꯪꯂꯨꯕꯗ ꯑꯣꯖꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯥꯛꯄꯤꯔꯛꯀꯅꯤ꯫ ꯂꯦꯞꯇ꯭ꯔꯕ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯀꯨꯏꯔꯛꯂꯕ ꯇꯨꯡꯗꯗꯤ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯝ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯈꯤꯕ ꯂꯥꯏꯔꯤꯛꯁꯨ ꯃꯑꯣꯡ ꯇꯥꯅ ꯍꯩꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯝꯅ "ꯑꯩꯍꯥꯛ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯒꯦ" ꯍꯥꯏꯗꯨꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯊꯪꯅꯅ ꯂꯩꯕ ꯃꯥꯁꯜ ꯂꯩꯕꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯝ ꯀꯣꯏꯕ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯃꯨꯁꯂꯤꯝꯒꯤ ꯂꯩꯕꯥꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯝꯂꯕ ꯃꯨꯁꯂꯤꯝ ꯃꯤꯑꯣꯏ ꯑꯃꯒꯤ ꯐꯤꯖꯦꯠ ꯑꯗꯨꯅꯗꯤ ꯃꯁꯜ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯖꯥꯇꯤꯒꯤ ꯃꯤꯑꯣꯏꯅꯤ ꯈꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯝꯅ ꯃꯁꯜ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯔꯕꯤ ꯃꯨꯁꯂꯤꯝ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯅꯕ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯊꯨꯡꯂꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤꯗꯤ ꯃꯁꯜ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯕꯤꯗꯥ ꯕꯦꯒꯝꯒꯤ ꯂꯩꯀꯣꯜ ꯁꯪꯕꯤꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗ ꯑꯕꯤꯗꯥ ꯕꯦꯒꯝꯒꯤ ꯅꯤꯡꯉꯝꯗꯕ ꯄꯥꯎ ꯑꯗꯨ ꯇꯝꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯈꯜꯂꯨꯔꯒ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ! ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯂꯣꯟꯊꯣꯛꯇꯕꯤ ꯑꯣꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯇꯥꯏꯑꯣꯟꯅꯕ ꯕꯤꯙꯤꯒꯤ ꯅꯣꯡꯗꯝꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯈ꯭ꯔꯦ"꯫ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯁꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯤꯅꯥꯏ ꯅꯨꯄꯤ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ꯫
ꯑꯋꯥꯠꯄ ꯂꯩꯇꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯉꯣꯟꯗ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯑꯆꯝꯕ ꯐꯤꯖꯦꯠꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯇꯦꯡ ꯑꯣꯏ꯫ ꯑꯕꯤꯗꯥ ꯕꯦꯒꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯑꯆꯤꯛꯄꯗ ꯂꯩꯗꯨꯅ ꯂꯩꯀꯣꯜꯒꯤ ꯂꯩꯁꯤꯡꯒ ꯂꯩꯃꯤꯟꯅꯖꯕ ꯑꯗꯨꯅꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯗꯗꯤ ꯂꯣꯟꯊꯣꯛꯇꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯌꯥꯝꯅ ꯀꯞꯈꯤ꯫ ꯁꯣꯏꯅꯥꯏꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅꯕꯨ ꯀꯔꯤꯗ ꯅꯨꯡꯉꯥꯏꯒꯗꯒꯦ? ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯃꯇꯧ ꯑꯗꯨ ꯑꯩꯍꯥꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝꯍꯧꯕꯗꯒꯤ ꯏꯕ ꯄꯥꯕ ꯍꯩꯔꯤꯕꯁꯤ ꯃꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯍꯥꯛꯅ ꯏꯕ ꯄꯥꯕ ꯍꯩꯔꯝꯗ꯭ꯔꯕꯗꯤ ꯑꯅꯤꯡꯕ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯒꯅꯤ꯫ ꯂꯣꯟꯊꯣꯛꯇꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯝ ꯑꯕꯤꯗꯥ ꯕꯦꯒꯝꯕꯨ ꯅꯨꯡꯁꯤꯖꯕꯅ ꯉꯥꯎꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯟꯅꯨꯕꯤ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯟ, ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯑꯩꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯖꯔꯛꯂꯦ꯫ ꯃꯥꯒ ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯍꯟꯕꯤꯌꯨ꯫" ꯁꯤꯇꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯀꯞꯅꯤꯡ ꯀꯞꯅꯤꯡ ꯂꯩꯔꯝꯕ ꯍꯟꯅꯨꯕꯤ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯤꯇꯝꯗ ꯆꯩꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯅꯤ꯫ ꯅꯪꯒ ꯃꯥꯒ ꯌꯦꯡꯅꯕꯗ ꯃꯍꯥꯛꯅ ꯍꯦꯟꯗꯨꯅꯇ ꯂꯩꯒꯅꯤ꯫ ꯅꯣꯡꯗꯣꯟ ꯊꯥꯖꯕꯨ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯒꯗ꯭ꯔꯥ? ꯃꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯄꯥꯝꯂꯤ? ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯂꯨꯏ꯫ ꯑꯐꯕ ꯋꯥꯈꯜ ꯑꯣꯏꯔꯕꯁꯨ ꯉꯝꯂꯣꯏ ꯈꯪꯂꯕꯗꯤ ꯊꯨꯅ ꯊꯥꯗꯣꯛꯎ꯫ ꯃꯗꯨꯅ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯋꯥꯍꯟꯒꯅꯤ꯫" ꯑꯕꯤꯗꯥ ꯕꯦꯒꯝꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯁꯤꯇꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯕꯁꯨ ꯍꯟꯅꯨꯕꯤ ꯑꯗꯨꯅꯗꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯕꯅ ꯁꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯍꯟꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯟ, ꯑꯩꯍꯥꯛ ꯄꯟꯆꯥꯂꯥ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯃꯁꯦꯜ ꯂꯩꯕꯥꯛꯇ ꯂꯝ ꯀꯣꯏꯕ ꯂꯥꯛꯅꯤꯡꯕꯗꯒꯤ ꯅꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯃꯜꯂꯕ ꯐꯤꯖꯦꯠ ꯑꯁꯤꯅ ꯃꯤꯅ ꯈꯪꯗꯅꯕ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯂꯣꯠꯄꯅꯤ꯫ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯅ ꯑꯃꯒ ꯑꯃꯒ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯑꯩꯍꯥꯛꯇꯤ ꯈꯪꯗ꯭ꯔꯦ꯫ ꯖꯥꯠ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯙꯔꯃ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯈꯟꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯨ ꯑꯩꯍꯥꯛꯇꯤ ꯄꯥꯝꯃꯤ꯫" ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯝꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯘꯖꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯔꯥ? ꯅꯍꯥꯛꯅ ꯄꯟꯆꯥꯂꯥ ꯂꯩꯕꯥꯛꯀꯤ ꯑꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯕꯗꯤ ꯏꯕꯦꯟ ꯋꯥꯔꯤ ꯂꯤꯔꯛꯀꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯗ ꯅꯪꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯖꯂꯤꯝ ꯅꯤꯡꯊꯧꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗ ꯅꯠꯇꯅ ꯅꯆꯥ ꯏꯆꯥ ꯂꯧꯅꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯊꯗꯠꯀꯨꯝꯁꯤ ꯍꯥꯏꯅꯁꯨ ꯆꯦꯠꯅ ꯋꯥꯁꯛꯅꯈꯤ꯫ ꯑꯔꯦꯞꯄ ꯂꯩꯇꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯁꯛꯅꯈꯤꯕꯗꯨ ꯀꯥꯎꯊꯣꯛꯅꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯅꯤ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯊꯣꯛꯅꯈꯤ꯫ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯥꯟ ꯑꯗꯨꯅ ꯂꯣꯏꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯅꯤꯡꯊꯧ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯌꯦꯡꯊꯤꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯖꯥꯠ ꯇꯤꯟꯅꯗꯕꯅꯤ, ꯙꯔꯃ ꯃꯥꯟꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯈꯟꯅꯔꯛꯄ, ꯑꯃꯅ ꯑꯃꯕꯨ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯉꯥꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯈꯟꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯂꯩꯔꯕꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯦꯛꯇ ꯍꯥꯠꯅꯔꯛꯀꯅꯤ꯫ ꯊꯋꯥꯏ ꯄꯥꯜꯂꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯑꯃꯒ ꯑꯃꯒ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯅꯠꯇꯦ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯃꯉꯣꯟꯗ ꯄꯤꯅꯕ ꯆꯤꯊꯤ ꯑꯃ ꯏꯌꯨ, ꯑꯩꯍꯥꯛ ꯄꯤꯕꯤꯒꯦ꯫